National School of Drama na Sinduna Kunmangarak Suba Bharat Rang Mahotsav English Inganinga Kuntaruk Delhi da January Kuntaretagi Haudokraba Tungda Manipur Gisu Hayeng January Kunfadagi February Ama Fawba Chatharagani Kunmangarak Suba Bharat Rang Mahotsav English Inganinga Kunmanga Asi Malem da Khwaidagi Chawba International Theatre Festival Ama Oidagani Amadi Manipur da Pangthokkadori Bharat Rang Mahotsav English Inganinga Kunmanga Asi Maru Oina Theatre gi lamda achouba thodang lobiramba laikhiraba saknaraba Oza Ratantia Buning Singba Amadi Kai Kumnaba Oina Kachabani Haina National School of Drama gi Acting Faculty gi Professor Muhammad Abdul Karib Sahana Fongdorakli Wapamasi Uripo Kangchu Broadki Sambusangda Laiba Chorus Repertory Theatre da Festival Asigi Mangoina na Paumi Singa Unabada Fongdo Kibani Mahangna Makata Duna High January Kuntaretagi February Kun Fauba Sathagadoriba Festival Asi India gi Tongan Bamapam Nifu da jury members Singna Kangalaba Punna Play Chaniga Humbura Taret Utkani Amadi Foreign Play Tarani Toy Amasu Yauri Haiki India gi Tongan by State Singi Loan Makal Sing Amadi Foreign Country Singi Loan Yauraga Punna Chaniga Kunipan gi Play Utkadori Bani Mamangda Utkidribal Lam Sing Handaki Festival Asidadi Nona Hapsinduna Anoba Awanba Festival Ama Ohengadori Maru Oina Ladakh Andaman Nicobar Island Lakshadweep Aizol Tura Meghalayana Chingba Yauri Haiki Amadi Placing Asigi Manung Jana India gi Oina Transgender Disabled Sex Workers Sing na Tauba Placing Supuna Sarugyari Luinana Yamna Southok Chaningai Oiba India gi Nupi Director Kuntra Humdogi Place Su Yauri Amadi Festival Asigi Manung Jana Lairik Tara Taretsu Fonglagani Hairi Tarik Kun Taretagina Tarik February Kun Tarik Kun Ho Chathagadaba Festival ni Adu National School of Drama na Sinba 25th edition of Bharat Rang Mahotsav International Theatre Festival of India 2026 Kawi maming se ado India gi mafam nifuda kogi placing uchagani aduga world gi continent taretta continent amamam da play amamam sugudli sige manung sida jawjari sida ado apun ba play se 277 Indian plays aduga select adugi play sige manung da panel na select tawraga thamamba se play chamaga thraga taru aduga atopa placing na invitees mayamama hapsinjaraga play chani ga humdra tare se India gi play oina